Suba Khongjom Day Khongjom Battle Day haina mithonba sugaba senglaba Bengal Lampas da pangthoiba forum asida masigi forum asigi yamna maru oikraba ikoi kudimaki yamna tangna jaiba lalojariba albo mingoina panjarabada Professor Y. Mohendro Manipurgi masak nairaba guma historian anamukada pabung bitai najari loina la pegi Riders Union ki president ona thongkubiriba najaraba ojahal mingoina panjarabada oja kabir amadi hoji hoji akiramda masigi pawgi thabakta yamna pegi som thongna tom sa thabak tobiriba hoji hoji ISTV News ki ekoi chief editor thongkubiriba Sri Roger Nomba aduga ekoi ji mahiroi ke look sigi Lusimboina thongkubiriba Desam ki president Niwala Panjarabada Bayang Tel Angamba Maitai Kanglipa Students Association ki SA ki president ona thongkubiriba Kanglipa Students Association ki president ona thongkubiriba teacher pigraba Moyang Tel Lakshman adu Lilong Municipal Council ki chairman thongkubiriba ningoina di khangajai yapa techinbiriba adu masigi asigumba thaulam asida yaubiriba lamdam asigi ahal lamansing aduga adugumba ꯑꯩꯈꯣꯏꯒꯤ ꯅꯤꯡꯈꯥ ꯇꯝꯕꯒꯤ ꯂꯥꯜ ꯑꯗꯨꯗ ꯊꯋꯥꯏꯅ ꯄꯣꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨ ꯑꯣꯏꯕ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯁꯤꯕꯨ ꯌꯥꯎꯐꯝ ꯊꯣꯛꯏ ꯃꯁꯤ ꯏꯔꯩꯕꯥꯛꯀꯤ ꯑꯗꯨꯒꯨꯝꯕ ꯑꯅꯣꯏꯕ ꯅꯤꯡꯇꯝꯕꯒꯤ ꯂꯥꯜ ꯑꯗꯨꯗ ꯊꯋꯥꯏ ꯊꯥꯈ꯭ꯔꯕꯁꯤꯡꯒꯤ ꯃꯐꯝꯗ ꯍꯩ ꯂꯩ ꯀꯠꯄ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯌꯥꯎꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯁꯦꯕꯥꯎ ꯐꯪꯕ ꯐꯪꯗꯕ ꯊꯤꯗꯅ ꯂꯩꯕꯤꯔꯛꯂꯤꯕ ꯏꯔꯩꯆꯥꯁꯤꯡ ꯄꯨꯝꯅꯃꯛ ꯑꯗꯩ ꯉꯁꯤ ꯄꯥꯡꯊꯣꯛꯂꯤꯕ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯄꯥꯎ ꯇꯝꯕꯤꯒꯗꯧꯔꯤꯕ ꯏ ꯄꯥꯎꯒꯤ ꯊꯕꯛ ꯇꯧꯕꯤꯔꯤꯕ ꯄꯥꯎꯃꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯄꯨꯝꯅꯃꯛ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯍꯥꯛꯅ ꯁꯨꯞꯆꯟꯖꯔꯒ ꯈꯨꯔꯨꯝꯖꯔꯤ ꯃꯇꯝꯁꯨ ꯊꯦꯡꯖꯜꯂꯛꯄ ꯑꯗꯨꯒ ꯑꯩꯒꯤ ꯃꯥꯡꯗꯁꯨ ꯑꯈꯪ ꯑꯍꯩ ꯃꯌꯥꯝ ꯑꯃꯅ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯅ ꯑꯩꯈꯣꯏꯒꯤ ꯊꯝꯕꯤꯈ꯭ꯔꯕꯅꯤꯅ ꯑꯩ ꯈꯔ ꯇꯦꯟꯅ ꯇꯧꯔꯒ ꯑꯩꯒꯤ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯑꯁꯣꯏꯕ ꯉꯥꯝ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯒꯅꯤ ꯃꯁꯤꯁꯤ ꯑꯩ ꯏꯁꯥꯃꯛꯀꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕ ꯑꯗꯨꯒꯨꯝꯕ ꯅꯨꯃꯤꯠ ꯑꯃꯅꯤ ꯍꯥꯏꯗꯅ ꯑꯩ ꯂꯧꯖꯩ ꯅꯍꯥꯟ ꯃꯈꯩ ꯑꯩꯈꯣꯏꯅ ꯈꯣꯡꯖꯣꯝꯒꯤ ꯅꯨꯃꯤꯠ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯅꯤꯡꯇꯝꯕꯒꯤ ꯑꯔꯣꯏꯕ ꯂꯥꯟ ꯁꯣꯛꯅꯈꯤꯕ ꯃꯐꯝꯁꯤ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯇꯣꯞꯄ ꯃꯇꯝ ꯑꯃꯗ ꯎꯔꯒ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯉꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯑꯁꯦꯡꯕ ꯃꯐꯝꯗꯨꯗ ꯑꯗꯨꯒ ꯑꯁꯦꯡꯕ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨꯒ ꯑꯁꯦꯡꯕ ꯇꯨꯔꯦꯟꯗꯨꯗ ꯑꯩꯈꯣꯏꯅ ꯍꯩ ꯂꯩ ꯀꯠꯄ ꯐꯪꯖꯔꯦ ꯌꯥꯎꯕ ꯐꯪꯖꯔꯦ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯑꯊꯧꯕꯁꯤꯡꯒꯤ ꯊꯋꯥꯏ ꯃꯤꯔꯦꯟꯅ ꯑꯩꯈꯣꯏ ꯄꯣꯟꯊꯥ ꯄꯤꯈꯤꯕ ꯌꯥꯇꯥꯈꯤꯕ ꯃꯐꯝ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏ ꯂꯦꯞꯄ ꯐꯪꯖꯔꯦ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯂꯥꯏꯕꯛ ꯐꯩꯌꯦꯅ ꯑꯩ ꯁꯨꯃꯥꯏꯅ ꯂꯧꯖꯩ ꯑꯗꯨꯅ ꯉꯁꯥꯏ ꯍꯥꯏꯕꯤꯈꯤꯕꯗꯨꯅꯤ ꯉꯁꯤꯃꯛ ꯑꯩ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤ ꯆꯠꯂꯝꯗꯥꯏꯗ ꯑꯩ ꯁꯨꯝ ꯂꯝꯕꯤꯗ ꯂꯥꯛꯅ ꯌꯥꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯏ ꯃꯔꯝꯗꯤ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤꯅ ꯍꯪꯉꯦ ꯀꯗꯥꯏꯗ ꯆꯠꯀꯗꯣꯏꯅꯣ ꯄꯥꯕꯨꯡ ꯍꯥꯏꯅ ꯍꯪꯉꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯤꯡꯈꯥ ꯇꯝꯕꯒꯤ ꯑꯗꯨꯒꯨꯝꯕ ꯂꯥꯜ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯁꯣꯛꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯈꯣꯡꯖꯣꯝ ꯂꯥꯟ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯒꯤ ꯑꯩ ꯊꯧꯔꯝ ꯌꯥꯎꯕ ꯆꯠꯀꯗꯣꯏꯅꯤ ꯍꯥꯏꯅ ꯑꯉꯥꯡꯁꯤꯗ ꯍꯥꯏꯕꯗ ꯀ꯭ꯂꯥꯁ 6 ꯇꯝꯕ ꯑꯉꯥꯡꯅꯤ ꯑꯗꯣ ꯃꯥꯅ ꯈꯣꯡꯖꯣꯝꯒꯤꯗꯤ ꯅꯍꯥꯟ ꯇꯧꯈ꯭ꯔꯗꯥꯏ ꯉꯁꯤꯅ ꯑꯃꯨꯛ ꯀꯔꯝꯕꯒꯤꯅꯣ ꯍꯥꯏꯗꯅ ꯑꯉꯥꯡꯁꯤꯅ ꯑꯩꯉꯣꯟꯗ ꯍꯪꯉꯤ ꯑꯩꯅ ꯉꯥꯛꯄ ꯅꯣꯏ ꯀꯣꯟꯅ ꯁꯨꯝ ꯋꯥꯈꯜ ꯇꯥꯔꯛꯈꯤꯅꯤ ꯍꯧꯖꯤꯛ ꯈꯔ ꯃꯗꯨꯒꯤ ꯀꯩꯅꯣꯝꯈꯛ ꯆꯩꯅꯕ ꯂꯩ ꯍꯥꯏꯗꯅ ꯑꯉꯥꯡꯗꯨꯅ ꯍꯥꯏ ꯑꯩꯈꯣꯏꯗꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯔꯤꯛ 22ꯗꯅꯦꯅ ꯑꯗꯨꯝ ꯃꯗꯨ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗꯁꯨ ꯇꯧꯏ ꯑꯗꯩ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯕꯗꯁꯨ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯉꯥꯡꯉꯤ ꯑꯩ ꯈꯨꯝꯗ꯭ꯔꯦ
ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯤ ꯑꯩꯒꯤ ꯏꯆꯥꯗꯨꯅ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯗ ꯇꯨꯡꯒꯤ ꯍꯧꯔꯛꯏꯕ ꯍꯌꯦꯡ ꯂꯩꯕꯥꯛꯁꯤ ꯃꯈꯣꯏꯅ ꯑꯃꯨꯛ ꯄꯨꯍꯧꯒꯗꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯏꯆꯥ ꯏꯁꯨ ꯃꯌꯥꯝ ꯑꯗꯨꯗ ꯇꯨꯡꯒꯤ ꯃꯤꯔꯣꯜꯗꯨꯗ ꯑꯩꯈꯣꯏꯅ ꯑꯆꯧꯕ ꯃꯤꯅꯝ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇꯒꯤ ꯑꯩꯈꯣꯏꯅ ꯇꯝꯕꯤꯕ ꯍꯧꯔꯦ ꯑꯗꯣ ꯉꯁꯥꯏ ꯍꯥꯏꯕꯤꯕꯗꯨꯅꯤ ꯑꯩꯈꯣꯏ ꯔꯦꯗꯤꯑꯣꯒꯤ ꯄꯥꯎ ꯅꯩꯅꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ 12 ꯑꯣꯏꯒꯤ ꯑꯣꯏꯁꯅꯨ 15 ꯑꯣꯏꯒꯤ ꯑꯣꯏꯁꯅꯨ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯀ ꯍꯥꯏꯕꯁꯤ ꯃꯁꯤ ꯀꯅꯥꯅꯣꯗꯤ ꯈꯪꯖꯗ꯭ꯔꯦ ꯃꯁꯤ ꯈꯪꯉꯒꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒ ꯄꯨꯊꯣꯛꯑꯒ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯄꯔꯥ ꯑꯃ ꯇꯝꯕꯤꯕꯗꯤ ꯆꯪꯉꯤ ꯃꯔꯝꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯤ ꯏꯇꯤꯍꯥꯁꯅꯤ ꯃꯁꯤ ꯑꯩꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏ ꯃꯥꯡꯗ ꯂꯦꯡꯖꯔꯤꯕ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯑꯣꯖꯥ ꯃꯣꯍꯦꯟꯗ꯭ꯔꯣꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏ ꯂꯦꯡꯖꯔꯤꯕ ꯃꯌꯥꯝꯅ ꯑꯃꯠꯇ ꯑꯣꯏꯕ ꯌꯥꯔꯣꯏ ꯃꯁꯤ ꯂꯩꯕꯥꯛꯀꯤ ꯃꯔꯜꯅꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯄꯣꯠ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝ ꯁꯦꯡꯅ ꯆꯨꯝꯅ ꯊꯝꯕꯤꯔꯝꯒꯗꯕꯅꯤ ꯑꯗꯣ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯨ ꯍꯥꯏꯔꯒꯗꯤ ꯍꯌꯦꯡ ꯇꯨꯡꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯔꯣꯜꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯑꯗꯣ ꯈꯔ ꯑꯃꯅ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯔꯤꯛ 1ꯗ ꯇꯧꯕ ꯌꯥꯏ ꯈꯔ ꯑꯃꯅ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯔꯤꯛ 30ꯗ ꯇꯧꯕ ꯌꯥꯏ ꯈꯔ ꯑꯃꯅ 10ꯗ ꯇꯧꯕ ꯌꯥꯏ ꯈꯔ ꯑꯃꯅ 10ꯗ ꯇꯧꯕ ꯌꯥꯏ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯑꯗꯣ ꯃꯁꯤ ꯆꯤꯜ ꯑꯃ ꯄꯥꯜꯂꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯄꯪꯍꯥꯏ ꯍꯥꯏꯕꯁꯦ ꯉꯝꯅ ꯍꯥꯏꯕꯁꯦ ꯌꯥꯗꯦ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯤ ꯂꯩꯕꯥꯛꯀꯤ ꯄꯨꯋꯥꯔꯤ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯁꯦꯡꯅ ꯊꯝꯃꯝꯕꯒꯤ ꯑꯗꯨꯒꯨꯝꯕ ꯃꯊꯧ ꯇꯥꯔꯛꯄꯒꯤ ꯇꯥꯟꯖꯥꯗꯨꯅꯤ ꯑꯗꯨꯃꯥꯏꯅ ꯄꯉꯥꯡꯉꯥꯡꯉꯝꯃꯒ ꯇꯨꯡꯗ ꯍꯧꯔꯛꯀꯗꯧꯕ ꯃꯤꯔꯣꯜꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯃꯝꯅꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝ ꯑꯃ ꯊꯝꯕꯁꯦ ꯑꯩꯈꯣꯏ ꯇꯧꯔꯣꯏꯗꯕꯅꯤ ꯑꯗꯣ ꯉꯁꯥꯏ ꯑꯍꯜ ꯏꯕꯨꯡꯉꯣ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯀꯥꯕꯤꯔꯅ ꯊꯝꯕꯤꯈ꯭ꯔꯦ ꯌꯥꯝ ꯐꯖꯕ ꯑꯃ ꯃꯃꯥꯡꯗ ꯂꯩꯔꯝꯗꯕ ꯄꯣꯠ ꯑꯃ ꯂꯩꯍꯟꯅꯤꯡꯕꯗꯒꯤ ꯌꯥꯝꯅ ꯇꯍꯥꯅ ꯑꯩꯈꯣꯏꯒꯤꯁꯨ ꯁꯤꯒꯨꯝꯕ ꯑꯃ ꯇꯧꯗ꯭ꯔꯗꯤ ꯌꯥꯗꯦ ꯍꯥꯏꯗꯅ ꯃꯇꯝꯗꯨꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ 12ꯁꯦ ꯆꯨꯝꯃꯤ ꯍꯥꯏꯗꯅ ꯃꯣꯏꯅ ꯇꯧꯖꯔꯝꯃꯒꯁꯨ ꯃꯈꯣꯏꯗꯤ ꯇꯁꯦꯡꯅ ꯄꯣꯠ ꯑꯃꯈꯛ ꯂꯩꯍꯟꯅꯤꯡꯕꯗꯨꯅꯤ ꯑꯗꯣꯝꯗ ꯈꯜꯂꯒꯗꯤ ꯑꯗꯣ ꯃꯈꯣꯏꯅ ꯊꯝꯕꯤꯔꯝꯃꯦ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯔꯛꯀꯥꯟꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯏꯕꯁꯤꯡꯁꯤꯅ ꯃꯁꯤ ꯇꯥꯔꯒ ꯎꯔꯒ ꯈꯪꯉꯒ ꯑꯁꯨꯝ ꯑꯔꯥꯟꯕꯗꯨꯗ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯟ ꯇꯧꯔꯒ ꯂꯩꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯗꯤ ꯉꯁꯥꯏ ꯍꯥꯏꯕꯤꯕꯗꯨꯅꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯄꯥꯞ ꯂꯩꯔꯣꯏ ꯍꯥꯟꯅꯒꯤꯗꯨꯗꯤ ꯈꯪꯗꯗꯅ ꯂꯩꯍꯟꯅꯤꯡꯕꯗꯒꯤ ꯄꯪꯇꯧ ꯇꯧꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯈꯪꯕ ꯑꯆꯨꯝꯕꯗꯨ ꯄꯨꯊꯣꯔꯛꯑꯦ ꯂꯥꯛꯑꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯑꯆꯨꯝꯕ ꯇꯧꯁꯤ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯥꯡꯗꯅ ꯂꯩꯕꯁꯦ ꯃꯁꯤꯗꯤ ꯇꯧꯕꯤꯔꯅꯨ ꯀꯅꯥꯒꯤꯗꯃꯛꯇ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛꯇ ꯃꯁꯤꯗꯤ ꯇꯧꯕꯤꯔꯅꯨ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯊꯧꯅꯥ ꯑꯃꯈꯛ ꯂꯩꯕ ꯇꯥꯏ ꯃꯗꯨꯗꯤ ꯀꯔꯝꯕ ꯊꯧꯅꯥꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯔꯨꯔꯦ ꯊꯕꯛꯁꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯌꯥꯝ ꯆꯨꯝꯃꯦꯅ ꯇꯧꯔꯒꯁꯨ ꯈꯟꯊꯕ ꯋꯥꯠꯄꯗꯒꯤ ꯊꯤꯖꯤꯟꯕ ꯋꯥꯠꯄꯗꯒꯤ ꯅꯠꯇ꯭ꯔꯒ ꯐꯤꯕꯝ ꯀꯌꯥꯗꯒꯤ ꯃꯗꯨ ꯑꯩꯅ ꯑꯁꯣꯏꯕ ꯈꯔ ꯂꯩꯒꯗ꯭ꯔꯥ ꯃꯃꯩꯗ ꯑꯩꯅ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯂꯥꯜꯂꯦ ꯁꯤ ꯈꯪꯉꯛꯄ ꯇꯥꯔꯒꯗꯤ ꯃꯗꯨ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯑꯩꯈꯣꯏ ꯁꯣꯏꯈ꯭ꯔꯦ ꯃꯁꯤ ꯆꯨꯝꯊꯣꯛꯑꯁꯤ ꯍꯥꯏꯕꯒꯤ ꯊꯧꯅꯥꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯂꯩꯕ ꯃꯇꯝ ꯑꯃ ꯑꯣꯏꯔꯦ ꯑꯗꯣ ꯃꯁꯤ ꯂꯩꯕꯤꯌꯨ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯗ ꯑꯗꯨꯅ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯅꯩꯅꯈꯤꯕꯗꯨꯅꯤ ꯃꯃꯥꯡꯗ ꯃꯁꯤꯒꯤ ꯔꯤꯚꯤꯌꯨ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯃꯦ ꯍꯥꯏ ꯑꯗꯣ ꯔꯤꯚꯤꯌꯨ ꯀꯃꯤꯇꯤꯗꯨ ꯀꯅꯥꯅ ꯃꯗꯨꯒꯤ ꯃꯦꯝꯕꯔ ꯑꯣꯏꯕꯅꯣ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯈꯪꯗꯦ ꯑꯗꯨꯅ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯆꯦꯟꯕ ꯌꯥꯔꯣꯏ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯊꯪꯒꯤ ꯂꯥꯛꯀꯗꯧꯕ ꯈꯣꯡꯖꯣꯝꯒꯤ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠꯁꯦ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯁꯦꯡꯕ ꯅꯨꯃꯤꯠ ꯑꯃꯈꯛꯇ ꯑꯩꯈꯣꯏ ꯑꯣꯕꯖꯥꯔꯚ ꯇꯧꯅꯕ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯍꯣꯠꯅꯁꯤ ꯑꯗꯨꯅ ꯁꯤꯟꯕꯤ ꯂꯥꯡꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯒꯣꯔꯖꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕꯅꯁꯨ ꯊꯝꯕꯤꯈ꯭ꯔꯦ ꯃꯁꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯍꯥꯏꯕꯁꯤ ꯑꯣꯕꯖꯥꯔꯕꯦꯁꯟ ꯍꯥꯏꯁꯦ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯌꯥꯖꯅꯤꯡꯉꯤ ꯑꯗꯩ ꯑꯩꯒꯤ ꯃꯣꯠꯇ ꯃꯁꯤꯗ ꯕꯦꯇꯜ ꯍꯥꯏꯕꯁꯦ ꯃꯁꯤꯁꯨ ꯑꯩ ꯈꯖꯤꯛꯇꯪ ꯃꯁꯤ ꯌꯥꯖꯅꯤꯡꯗꯦ ꯑꯩꯈꯣꯏ ꯋꯥꯔ ꯍꯥꯏꯁꯤ ꯃꯔꯝꯗꯤ ꯕꯦꯇꯜ ꯍꯥꯏꯕꯁꯤ ꯑꯄꯤꯛꯄ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯃꯆꯥ ꯑꯃꯈꯛꯇꯪꯅ ꯎꯈꯤꯅꯤ ꯃꯇꯝꯗꯨꯒꯤꯗꯤ ꯑꯩꯈꯣꯏ ꯃꯤꯁꯤꯡ ꯌꯥꯝꯖꯗꯦ ꯑꯩꯈꯣꯏ ꯃꯤ ꯂꯥꯈ 5-10 ꯊꯣꯛꯑꯒ ꯑꯩꯈꯣꯏ ꯂꯥꯟ ꯀꯗꯥꯏꯗꯒꯤ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯄꯨꯊꯣꯛꯄ ꯉꯝꯒꯅꯤ ꯑꯗꯣ ꯃꯇꯝꯗꯨꯗ ꯊꯣꯛꯈꯤꯕ ꯈꯔꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯔꯤꯕ ꯂꯥꯟꯃꯤꯗꯨꯅꯤ ꯑꯩꯈꯣꯏꯗꯗꯤ ꯌꯥꯝꯅ ꯌꯥꯝꯈ꯭ꯔꯕ ꯂꯥꯟꯃꯤꯅꯤ ꯑꯗꯨꯅ ꯃꯤꯅ ꯄꯤꯛꯅ ꯎꯔꯁꯨ ꯑꯩꯈꯣꯏꯅ ꯌꯥꯝ ꯆꯥꯎꯅ ꯎꯍꯟꯁꯤ ꯑꯗꯨꯅ ꯋꯥꯔ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯃꯁꯤꯃ ꯑꯩ ꯕꯦꯗꯜꯒꯤ ꯃꯍꯨꯠꯇ ꯁꯤꯟꯗꯣꯛꯍꯟꯖꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯤ ꯂꯩꯕꯥꯛꯀꯤ ꯊꯥꯛꯇ ꯌꯥꯝ ꯊꯨꯅ ꯑꯩꯈꯣꯏ ꯑꯆꯨꯝꯕ ꯑꯃ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯑꯍꯜ ꯃꯣꯍꯦꯟꯗ꯭ꯔꯣ ꯃꯤꯡ ꯄꯟꯖꯔꯦ ꯍꯧꯖꯤꯛ ꯁꯣꯟꯖꯜꯂꯛꯏ ꯑꯔꯤꯕ ꯄꯥꯕꯨꯡ R.K. ꯙꯅꯖꯤꯠ ꯍꯧꯖꯤꯛ ꯁꯣꯟꯖꯜꯂꯛꯏ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯟꯗꯤꯠ ꯏꯄꯨ ꯈꯦꯜꯆꯟꯗ꯭ꯔꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏ ꯈꯔꯁꯦ ꯂꯩꯔꯤꯉꯩꯗ
ꯑꯩꯈꯣꯏ ꯑꯆꯨꯝꯕꯁꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯀꯥꯏꯚꯀꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯀꯂꯥꯝ ꯂꯩꯕꯤꯔꯤ ꯃꯌꯥꯝꯁꯤ ꯂꯩꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯁꯤ ꯌꯥꯝ ꯊꯨꯅ ꯑꯩꯈꯣꯏꯒꯤ ꯑꯆꯨꯝꯕ ꯄꯣꯠ ꯑꯃ ꯄꯨꯊꯣꯛꯅꯕꯁꯦ ꯑꯩꯈꯣꯏ ꯍꯣꯠꯅꯁꯤ ꯀꯔꯤꯒꯨꯝꯕ 15ꯗ ꯆꯨꯝꯃꯦꯅ ꯂꯥꯎꯔꯤꯕ ꯑꯩꯈꯣꯏꯁꯤꯗ ꯃꯈꯣꯏꯅ ꯄꯨꯊꯣꯛꯏꯕ ꯄꯣꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯍꯦꯟꯅ ꯃꯗꯨꯅ ꯃꯔꯤꯛ ꯆꯨꯝꯕ ꯑꯣꯏꯔꯝꯕ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏ 15ꯒꯤ ꯄꯣꯠꯁꯦ ꯇꯣꯛꯊꯣꯛꯑ ꯂꯣꯏꯔꯦ ꯆꯌꯦꯠꯅꯕꯁꯦ ꯂꯩꯍꯟꯗ꯭ꯔꯒ ꯂꯣꯏꯔꯦ ꯑꯗꯩ ꯀꯔꯤꯒꯨꯝꯕ 15ꯁꯤꯅ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯃꯁꯤꯒꯤ ꯃꯥꯒꯤ ꯗꯣꯀꯨꯃꯦꯟ ꯃꯌꯥꯝ ꯔꯦꯀꯣꯔꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯅ ꯃꯁꯤꯅ ꯃꯇꯤꯛ ꯆꯥꯅ ꯍꯥꯏꯔꯤꯕ 15ꯁꯤꯗꯒꯤ ꯍꯦꯜꯂꯒꯅ 15ꯁꯦ ꯂꯦꯞꯍꯟꯁꯦ ꯑꯃꯇꯪ ꯊꯝꯁꯤ ꯃꯁꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯄꯣꯠꯅꯤ ꯇꯨꯡꯒꯤ ꯂꯥꯛꯀꯗꯕ ꯃꯤꯔꯣꯜꯁꯤꯡꯗ ꯍꯦꯟꯅ ꯉꯥꯎꯅꯕ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯜ ꯑꯩꯈꯣꯏꯅꯗꯤ ꯃꯁꯤ ꯇꯧꯔꯔꯣꯏꯁꯤ ꯑꯗꯣ ꯍꯌꯦꯡ ꯇꯨꯡꯗꯁꯨ ꯆꯩꯔꯛꯀꯗꯧꯔꯤꯕꯁꯤ ꯑꯩꯈꯣꯏꯁꯤ ꯃꯈꯣꯏ ꯃꯇꯝꯗꯨꯗ ꯑꯈꯪ ꯑꯍꯩ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯨꯒ ꯂꯩꯕꯥꯛꯀꯤ ꯑꯗꯨꯒꯨꯝꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯃꯌꯥꯝ ꯑꯃꯁꯨ ꯃꯍꯩꯔꯣꯏ ꯃꯌꯥꯝ ꯑꯃꯁꯨ ꯑꯈꯪ ꯑꯍꯩ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯅ ꯂꯥꯜꯂꯦ ꯈꯪꯅ ꯑꯗꯨꯝ ꯃꯈꯣꯏꯁꯨ ꯂꯥꯜꯂꯦꯅ ꯍꯥꯏ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨ ꯇꯥꯔꯀꯥꯟꯗ ꯈꯔ ꯄ꯭ꯂꯦꯠꯐꯣꯝꯗ ꯀꯥꯈꯠꯂꯒ ꯉꯥꯡꯉꯤ ꯑꯗꯨ ꯊꯕꯛꯇꯤ ꯀꯔꯤꯝ ꯊꯣꯛꯑꯝꯗꯦ ꯑꯗꯨ ꯃꯣꯏꯅ ꯂꯥꯜꯂꯦ ꯈꯪꯗꯕ ꯁꯨꯝ ꯂꯥꯡꯒꯁꯤꯗꯤ ꯆꯍꯤ 50 ꯑꯔꯥꯕ ꯄꯣꯠꯇꯨ ꯆꯠꯂꯝꯕꯗꯨ ꯃꯁꯤ ꯆꯍꯤ 100 ꯁꯨꯖꯜꯂꯦ 100ꯗꯒꯤ 200 ꯁꯨꯖꯜꯂꯦ 200ꯗꯒꯤ 500 ꯁꯨꯖꯜꯂꯦ ꯑꯗꯨꯗꯤ ꯀꯔꯝꯍꯥꯏꯅ ꯁꯦꯝꯗꯣꯛꯀꯗꯣꯏꯅꯣ ꯍꯥꯏꯕ ꯋꯥ ꯑꯃ ꯊꯣꯛꯂꯛꯀꯅꯤ ꯃꯁꯤꯒꯤ ꯌꯥꯝ ꯐꯖꯕ ꯑꯩꯅ ꯊꯦꯡꯅꯖꯈꯤꯕꯗ ꯈꯨꯗꯝ ꯑꯃꯈꯛ ꯂꯩ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯃꯅꯤꯄꯨꯔꯗ ꯐꯥꯎꯕ ꯂꯥꯏ ꯌꯦꯛꯄ ꯃꯌꯥꯝꯅ RKCS ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯄꯥꯕꯨꯡ ꯂꯥꯏ ꯌꯦꯛꯈ꯭ꯔꯕꯁꯤꯅ ꯅꯣꯡꯃ ꯃꯥꯒꯤ ꯂꯩꯔꯣꯏꯗꯕ ꯆꯍꯤ ꯑꯃꯒꯨꯝꯕ ꯋꯥꯠꯂꯤꯉꯩꯗ ꯑꯩꯁꯦ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯃꯈꯛꯇꯒꯤ ꯑꯩ ꯄꯥꯕꯨꯡꯒꯤ ꯒꯦꯂꯔꯤꯗ ꯆꯠꯂꯤ ꯃꯇꯝꯁꯦ ꯅꯤꯡꯊꯝꯊꯥꯅꯤ ꯄꯥꯕꯨꯡꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯥ ꯌꯥꯏꯔꯒ ꯂꯩꯔꯝꯃꯤ ꯑꯗꯒꯤ ꯌꯥꯝ ꯍꯔꯥꯎꯅ ꯑꯩ ꯋꯣꯛꯄꯤꯗꯅ ꯇꯧꯏ ꯃꯥꯒꯤ ꯒꯦꯂꯔꯤ ꯌꯦꯡꯍꯜꯂꯤ ꯑꯃ ꯇꯧꯏ ꯑꯗꯨꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯄꯥꯏꯔꯒ ꯌꯥꯝꯅ ꯂꯨꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥꯗ ꯌꯥꯝ ꯋꯥꯕ ꯑꯃꯈꯛ ꯂꯩꯔꯦ ꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯁꯤꯒꯦꯅ ꯑꯩꯉꯣꯟꯗ ꯍꯥꯏ ꯑꯩꯅ ꯄꯥꯕꯨꯡ ꯀꯔꯤꯅꯣ ꯍꯥꯏ ꯌꯦꯡꯉꯣ ꯍꯧꯖꯤꯛꯁꯤ mayamna 13 August lay kaniba Trikendrejitki Veer Trikendrejitki photo se masi Trikendrejit nate ne se mana hayo asi Trikendrejit nate asidi madamduda Trikendrejit ku khara uhoboi khangboi tawba aikogi Bengali adugumba aikogi laye pam khangna lan se thonadra Trikendrejit Farsi tawgra khotra loina loira matung sida magi wakhandagi mara sum ningsangaga samani yekpani asi magi asengba photo nate magi asengba photo ni wo nang yengera imonda lai ani yenge pamong haida mana hoji koina London gi mogi dagi library dei kai de pok thamaya mo jo asengba photo ubiru si ma ai wona photo yenga sini mo ani si kyam khane wi ado ma se ai yek sirai na khale ba aseng ai ma si yek sirai na khale adom ma se ni yewlo kan da hayene ani se sayera kan da aina asuk changna aikogi lagu subadi to ka asuk changna sahi yangai lu hoina mayam lai ka lau photo se ai hojikta RKCS na toman ba ticket de jero photo re ai se manipur myam ni khat chidai ki hai ma ara an ba sum question la asum bo ore aduna ai haijani di masjid bolum si aduna hojik koi babu hoy aduga babu RKCS hoy adu leibak si scholar ahandi oisalaba aduga makoisna leingadi haiba process settle tawada solution ama pirambada asauba thokdang lawgadoriba makoise leingade koi thuna thinda dara ngasi mahayeng mak samase leibak ki thakta manipur gom ne kisu akhang ahi yaw saru makoi kisu yaw si manipur gom ne kisu yaw si aduga leibak ni am akhang ahi swain le mya to thoga ko asema nu mise mathangi lakadaba sum pongdong ki koi देशे लाखना असीम नुसे को पुथोंगबा मसे अतो कोनबम थोय हायबसे आइगी यामना थामोय सेंबा अदुबा अपीलनि आई सामसु मसे ता काइनो मयाम सिमतो हायबो आई बदाइनो आई सेंजगे मसी माई मयाम थमजरी अदुगा आई अमु हाइजनिंग मसे स्वाइसिदा आइकोय खांगे हाइबा लानसी थोंनगिबसी मरुयना आइकोयगी मतमदुगी फंथोल फमनाइबा पाइबा लेगा पुरिबा आइकोयगी निथौ की कोनुम हाइबा तारे मसी मरुंदा लेइबा सिंगसिदा आइकोयगी मोर मानरतबा लिंजेर मानरतबा अदुगी पोतुना मरुमरगा आइकोयगी लेगा काकुंदा पुनिंग चंगबा वालपा पासागिबा आइकोयगी फमदा करिदा अदम हेजलपदगी मिना खुदों चाबा लौबने हाइबसे आइकोय पुनमना खांगी अदुना सुमाइगिबा फंगिबनेसे खांगी अदुना आइकोय मदुगी पानासी आइकोय मसी फारमनासी
para phadabagi khudamni matamdurasu akoi paipu single mare lijal manaram dabdagi akoi si mina khudum sangre ni makhana leire ado para si phaba yal bhawdang si sai chamga kunmanga suru bhawdai ko si para phadri madugi khudamni akoi hauji paipu sigiba nomito akoi ani thoktana masjidi yetna dana asum banairaga su khangga su adum adu oirasu haiba akoi su tawna leibis adu masisu laiyoi khabadu akoi pai ko singa to bisinguna akoi kaido oida wakpiroi nahan ga president laktana adagi chief minister manipuri purama yaudana lupa lakh kang khujing oira tawriba thoramdu hoi yengbada phajaraga subado lairam de da lairaba ko to bisinguna di matung monthongani adu masigu bakose basi akoi matung da tawrugumsi adu asemba numit amakak putok pai base ngasi akoi mirol asike akoi ithawoi adana swai dasu akoi si kamdo hai matamda matam koi manipur gi buari gi singsi kara season ba wat ba haidadra natraga neutral loi da ba haidadra thaba ma to ma to nakal ama de ta paithar ma nakal no te exception le ra ma ek tawi adana buari gum ba iba historian singsi amna neutral loi ba kap change adana sa habi uduni kaido bagi akoi lamdam sida thokiba adugumba ireibaski koi ning tamanga na badugba chawgraba lanphamdu da akoi gidi am chawba lanphamni moi british sing da pik na uramba yai maram ni makoi gidi chawba malem sing baku oirei bani akoi ni leibak sin leijaba asing fi anjana ro koi thar gidi am chawba lani adu ena war haini haijesi adugumba landu da kari gi lamdam se leiba matam du da lamdam se leiba puru kamu puru na karamba kamu na sitharanga dage adugu ngasidi akoi idiram bare ko tobiram singa section da bahaidadra season bo wat bahaidadra natraga phataba wakhal ma da lamjing bahaidadra ngasi gi thelegi ba lans ji koi mai tai khaptana akoi gi lans na mayu la gi lo na idiram singa se ko pura maki la thibani masira kaidong wanda akoi leiba se apun ba satam saga ko moy namji phungjong gi moina toiba thorom sida aya mana lai koi mai tai ngakana ya balai kari hai ma tamda akoi mai tai pai ko ngakana la sida thelegi ba dong urabani na bai masa masu manu du ngakana lai kale kari gi koi mai tai pangal sing mai tai bamon sing leiba akoi gi tribe sing leiba se kabul lobe yai tangkul lobe yai hana digi leibiram sing kari gi lan sida moi sau gal moi do adu masa ju hai bi kre akoi gi kaiwada sahi tare kundapagi matamda manipur levi sema matamdadi akoi pangal maya amana akoi lami orga laga leibak si kanbana suba thawdang logi adugi matungda thopa hujika ba item 91 ge last kari ge pangal sing thawdang yoro moidorno madam se sana kununda kaji loisangai no leibani sana kununda kaji loisangai badi akoi manipur da leiba akoi maitei rol ngamba akoi fijet manaba chincha manaba tawadabu lain dari Islam satpa sing bai koi mai tei pangal sing sing ba tongan lo sang ma kaji lo sang na sana kunda koi matam sri hona le ma bu kaji lo sang hai se leba ki thau pu bada leba si awan mai pu makta pasi atoma thang lo ba du lo sang man kari kaji lo sang ye du ba matam du ki thau pu ba koi masang ngai ba hamthol phangai ba pai sing kai lan sti yo adu ma se koi season si aduna Maitai pangal darate, maitai bamur sing sungai, tangkul sing sungai, kabui sing sungai, anak sungai, lamdam se lagi pura makse hai ba lan se da akoi gi soja maki saru kya ngani aduna masai hai ba duni masi thiba ya basu thisi aduga kari umana masi mu manunda akoi gi masi wari wa ko maya ma le masi losan diganu masi puthopiro hojiti aduna akoi lo tawgadu basi akoi apamba adugumba manipur slai bagi kaus pura mana thenagi ba adugumba ding tambagi adugumba la amani habe sai putta bona si madunda da akoi pangchal ba thorum sigi makum phaba suigani aduga manipur gi kai habe tai apun bagi sakam su maduda sagat to ngani lai ka matam da su basi mai dai thaptana kani ba lai sai pangal sina su lagas patkani kabui laga kalagani tangkul laga kalagani mai dai babo laga kalagani puna mak laga kalagani kari hai matam da lal se kana ma kanglu ama khaki matatta ego kanglu ama khattana thenagi bala nate lamdam se le puna mona thenagi bala ni hai se ko mai sena putta ma magani puna mak laga kham sida ego ni mitti pi kalagani
lay mana mo to sukalagani maduna Manipur ya apunba hujik oiba kibam aikoi apunba ma oiba ngamdaba se mathanda dum sagatadawani aduna simasoi hamjari aduna loisala kodai haijari base aikoi hujik si aikoi hujik oiba content sida aikoi sumana athobu singi ningsing thawam pangthok base aikoi hujik aikoi lamdam sing oi kibam siga kanai phaw samnari kanai phaw lapthok na haibu sukar su aikoi nailaba sangi Ano magkainong ikuy dawida ay ko maitay singa maitay pangal singa kay kano tawe na het tawe nale na saida ay ko singi sila na sina lambi tingjale gari inda dare mai thare het tawe ali maitay singa du pure het tawe mase ko khanda ba matam oire bani matam dugi pai ko sindi kay dawi tongan ko foreigner mayam jengna mayam ma na iri ba se loksan lage makoi ramta makoi makada thamage hedna Sanjala pun matam dah, maiti ni khangna ay pun mayam su punjala kan lang, thengna mane matam dugit. Alu ngasira kaya dawi, adu huma foreigner na mata na ipada lang ta, sunat ta bada, ay pun masen gaba lang thengna leh. Adu na, masi ko bawa kali sa ay pun na ngasi, ay pun khatin nagas manyam tol kasu, hongjom de mayam mama tol kasu, ay pun ipai ko single ay pun kaliban lay, adu ay pun kaliban sen pwedeng masya lobby roy. Aduna aikoi kari to tai haiba matam da ngasai haiba aikoi gi apun magi wakhala matam aikoi matam chupada leiba dai matam gi pai kusina leiba aikoi gi yekna baga thena bado karam bari na ba mapan gi yekna ba ngasina kai dawi mapan gi yekna ba yaudre aikoi manu aikoi leinde aikoi maselo na anga mango ba hana gi ai gi haiba kusina la pase mase aikoi thaluksi aduna aine mayam da apun to jo wa phama lei madu di kai no hai matam da aikoi se Masih ilai baksi amma lura ba atu fiba mamani aino mahajir rasu mayam na thambira bani atu ngasi ilai baki lai ba ako ya awa ma pol mayam se masih solution na ta lai ko na this hare da dei ako se yam thamoi se ilai ba ng siba ma ka koi bantai mari ba yam thamoi se ng siba ma ko koi bantai atu ilai ba yam thamoi se ng siba jik ta lino ai ra mayam na khandi gani ako bu man hai se ko lai ba ng sidra ako bu lai ba si gi na ko ora mayam khandi gani Aikoi loina makti ilai bak sin mungsi tawadabu ay hajari bani thamoi seng ilai bak mungsi bakka koisi thamoi seng ilai bak mungsi basi kai mohai mo tamda ngasi di kai dawi aikoi lamdam si Manipur haisra Tangnei Pak haisra haining ba hairasi masina aikoi secondary wana loina thami aikoi ilai bak si aikoi secondary wana thami aduga ahan bada kai wana thamgi hai mo tamda ai ge haibus na tham ngasi kainon tahu macam dah, maitai yang tu tahu kalau maitai dah tahu kalau dia macam cengna ni, aduga, hai betul bang tahu tu, adu masih secondary oisi, ihal hamada iri baksa bang thamsi, iri baksa pass oisi, ani subadar ai yai hai betul laksi, natan ani si onthok na betul nak tahu, ani Manipur kaya ni kaya semua tu ga ai maitai yang kurus di sopo yaron, maitai yang kurus di aku yang mang yaron. Mango the singer ko yaro suwai na tawi na su Manipur kai ko khangde ko ga koi tawi gi saktam ma mo yaro koi ka ko gi saktam ma mo yaro mai dei pa ngai koi gi saktam ma mo yaro Manipur kai gi khangde hai se masi wa khan se ko thado ko matam ore ahat ma da ko thamo do iri wa sa ma ko thamse masi ma ma ko thamaka da masi bu phajana ai ko ma ko thamla di ai ko gi marat laiwa khara Koi lain na bani lah, ngak su kada daga yaro, ngak su amaga rang daga yaro, masih kuno maksi nak kerana su ai koi laiba interest na masih ya lena, ai koi handong nasi, lang kar handong ai handong kes mana nisi semai sana saya tu belakang ni, aduna ini baksi koi bang dan kamaga, koi angkam, ai koi atau busingi, atau koi baik busingi masani masuni hai bada ai koi si, bakoi di kudung inba, ngamba hai bada ai koi si, aduna loisala pada ai da haijani base ai ngasi pangje thorom si cham cham thorom nate ai yamna laibu phaba adugba mero lamani aduna siga loina na athobada ai gi masigi simbiriba khongjom Bedal Memorial Celebration Committee na ai mangjin thabiraga laiba ki laiba akham hi punama koi ahal lo chalab sing si ba ai khang usi bakoi se phang do se phaman se makoi hingas na makoi laigas na
ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯑꯈꯪ ꯑꯍꯩ ꯃꯌꯥꯝ ꯑꯗꯨꯒ ꯂꯩꯕꯥꯛꯁꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯃꯌꯥꯝ ꯃꯍꯩꯔꯣꯏꯒꯤ ꯂꯨꯞ ꯃꯌꯥꯝ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝ ꯑꯗꯨꯒ ꯃꯍꯩꯔꯣꯏꯁꯤꯡ ꯃꯌꯥꯝ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯤꯍꯨꯠ ꯃꯌꯥꯝ ꯌꯥꯎꯔꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯗꯨꯒꯨꯝꯕ ꯍꯥꯏꯔꯤꯕ 12ꯅ ꯆꯨꯝꯕ꯭ꯔꯥ 15ꯅ ꯆꯨꯝꯕ꯭ꯔꯥ ꯑꯅꯤꯁꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯈꯟꯗꯣꯛꯅꯕ ꯇꯥꯔꯦ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯆꯨꯝꯕ ꯊꯤꯗꯣꯛꯄꯒꯤ ꯃꯤꯐꯝ ꯑꯃ ꯑꯊꯨꯕꯗ ꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯑꯆꯨꯝꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨ ꯃꯐꯝꯗ ꯑꯩꯈꯣꯏ ꯃꯤꯠꯀꯤ ꯄꯤ ꯀꯠꯁꯤ ꯂꯩ ꯃꯅꯥ ꯑꯃ ꯀꯠꯄꯗ ꯑꯩꯈꯣꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯀꯠꯁꯤ ꯑꯗꯨꯒ ꯆꯦꯡ ꯑꯃ ꯊꯣꯏꯗꯤꯡ ꯑꯃ ꯀꯠꯄ ꯃꯇꯝꯗ ꯏꯄꯥ ꯏꯄꯨꯅ ꯁꯪꯁꯪꯅ ꯂꯧꯕꯤꯅꯕ ꯑꯗꯨꯒꯨꯝꯕ ꯑꯁꯦꯡꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏ ꯊꯧꯔꯝꯁꯦ ꯄꯥꯡꯊꯣꯛꯄ ꯉꯝꯕꯗꯨ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯄꯤꯅꯕꯤꯕ ꯑꯣꯏꯁꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯃꯒ ꯄꯨꯝꯅꯃꯛ ꯊꯥꯒꯠꯆꯔꯤ